Manipur top channel ki maikei ki maruiba paukra social media da viral yauna viral oirakliba Naga Macha ma phajinkhibadagi Assam amadi Nagaland ngamkai paring da asawi irang thokri Nagaland ki Mon district ki Assam amasum Nagaland ngamkai paring da leidiba tizit Naga Macha ma Assam police na phajinkhibagi wahogda ngarang numidang state ani sigi leidiba miyam ki marak nakpak ta na duna miyam ki lantum thugai khaibdana tana amaga amagi ki marak ta nungthom narakpadi asawi irang thokri hari Haiba thaudo singarang Assam police na ayuk kipung tarung taba matamda Nagaland gi Naga Macha ma phajinkhibadagi ayuk anganba matamdagi hauna Mipham adu leiriba Naga gi praja singi maikei gi police na phajinkiba miyedu athubu matamna thadokadabani haini irang horakpa adu da Assam police gi maikei gi security gi oiba section tharang kaya lakhalabasu ngarang numidang khangkhawdun state ani sigi ngamkai paring da leiriba praja singi marak nungthomna ba miyam gi lantum yekai thugai bi thodok tholakpadagi District Administrative ki maikei gi ngamkai paring asida sangthok sangshin tawba khudakti gi oina thingjinkhre hari Nagalamoromdana hariba thagdo asi Assam gi Sonari Saraidio gi nauna additional SP oina lakhiba du gi matungda hariba ngamkai paring asida pamdaba thagdo wathok kya thoktuna Assam amadi Nagaland gi ngamkai paring da leiriba praja singi marak yamna sauna ungkhanaba tholnabagi maram ama oide haina spaw gi source mana swaidi Hauzi Pawi oina thagdo asiga mari leinana Assam police gi official oiba wafam amata phongdokpa leitri Amaromdana Rajiv Hatpada senaba Bisna Chandra amasung nan Manipureni zil yaukri Mamang thagi kunthra gi nungalamdai pung taragani thoiga makhairum daba matamda Rajiv thoksom sei kunthra ga mapan apokwa thoksom Ronindro singjamai thoksom laikai miwe ama atamnana gari na takhaiduna taktuna hatlaba thagdok sienaba khongba tabam Business Chandra sei kunthra ga mathu apokpa puna Chandra oripok taurangmam laikai amadi laikai asimoktada sandokpa yumda awai malpiduna leiba West Bengal dagi nan Manipuri ani puna miyoi ahum CGM Imphal West na judicial custody da remand pikhe judicial custody da remand pikraba nan Manipuri ani dudi West Bengal gi Coachbihar dagi Suman Devnath chai kungamani apokpa Motilal Devnath amadi mafam asimakta digi Subam Sarkar sai kungani thu apokpa Bidan Sarkar ni thaudo adu gi matang Imphal Police Station na BNS ki under section 1053 clause 5 RW103 gi makada case panduna investigation sathrakibani police na accused ahumak CGM Imphal West da video conferencing gi kuthangda judicial custody gi player langkhalaki remand adu mari leinana hairibadi mawang tha April 13 gi nongalamdai pung 10 ga thoiga makhairum taba aduwaida Rajiv Thoksom da natana laikai tu maktara leiba laitonjam Rambo sei 13 ga nipan makhui ani lambi da wari sana tunu laki matam aduda Masugi Maruti Itiga registration number MN01X7422 na khangawdana makhoi gi laikai dumuktada khamjilaga nongmai yawri haibaga loinana aki akhang pipo wahibata sijnarakhi nakalani gi marakta awai khum tawnani ngai khangawdana gari edu thorokliba driver aduna Rajiv Thoksom bu atamnana gari na takthalamlaga senkibani police na satharakpa investigation ga mari leinana lambi mapalda leiba CCTV footage ki video recording sing police na recover tokre video footage aduna makhoi masul khatna bigi mong sa tharaba matungda Business Chandra na Rajipu gari maning halaga takthatpa aduda ko accused oina Suman Devnath amasum Subam Sarkar ani yauna Rajipu atamna hatpo oiramgadra haibigi singnaba phawbana police na case asibu investigation sathaki gaina APP na CGM Imphal West haijarki police na nirakpa remand adu butaraba matung court asina accused ahumak tha asigi taraga mapan phawba judicial custody remand pikre hari nungairaba paujala NEET aspirants gi puduna laksari Bio 360 NEET success center gi NEET 2026 ki biology foundation regular course admission May gi date manga dagi tha bhaujare May gi tang kun ga 2025 ni thukwa numitagina class haujaragani Limited Sydney ahanba lakko satra taraga manga special offers pijagani facilities khara palabada regular test series amasu mock test series printed NCERT based study materials hena nungariba man affordable fee oijabaga loinana installment 60M da pibigi khudong sabu pijari kopa marul gi dama akhoi contact number 8575587677 natragana akhoi gi address hodam lairak opposite Kaisampot oil pump da lakpiduna akupa marul khangbibi yagani Atopa pauna BJP ki Sambit Patra ne ex-CM amasum MLA singu nakri anobalenga ama CM gi matangda sinkhumana dri loinana ngasi namu Sambit Patra Kangpokpi re satkadori
BJP की नेशनल स्पोकपर्सन मणिपुर इंचार्ज MP डॉक्टर समित पात्र नुमित निनी की खोंगसता ngarang इफाल थुलखिबगा लोइना हानगी मिनिस्टर एन बेरेन सिंगायावना MLA सिंग मथंग मथंग उनखरि अनौब लेंगाम सेमगी मतंगदि कांगलुप नाइनबगी ममी तारिबा BJP MLA सिंगी मरक्ता सिनखुमानद्रि हाइरि लोइना ngarang MLA सिंग मथंग मथंग चतना उनरुरबा मतुंग डॉक्टर समित पात्र होटल इम्फाल नुथिल पुंग मंगा मखाइ दुवाइदा लाखि मफम अदुद BJP नागा पीपल्स फ्रंट की MLA सिंग मथंग मथंग लाकलगा अमुक मखातन उनखि समित पात्रन अहानबदा खुराई AC की MLA संगथेम सुसिंद्रो याइमा पासो AC की MLA सपम कुंज किशोर केबा लामलाई AC की MLA खोंबताबम इबोमसा कुंबी AC की संसम प्रेमचंद्र मसम लंगथबल AC की MLA करम श्याम उनखि मदुगी मतुंग NPF की MLA सिंग लाइसियो काइसिंग फुंगर अवांगु न्यूमाई तामई खसिम सुम सिंगाई सुम मफम अदुदा समित पात्र उनखि हाइरि खर थेंग थरकपदा थोंजु AC की MLA थोंगाम बिश्वरजन मसुम अंद्रु AC की MLA थोनाउजम श्याम कुमार सु लाक्तुना डॉक्टर समित पात्र उनखि मखा तरकपदा भारतीय जनता पार्टी मणिपुर प्रदेश की प्रेसिडेंट एसरदा देवी सु लाक्तुन डॉक्टर समित पात्र उनरुरबा मतुंग पुन होटल इम्फाल दगी थोलखि प्रेसना फंगबो यामना थाजना वरिबा पावमगी लिखुन अमगी मतुंग इनदि ngarang डॉक्टर समित पात्र नि स्पीकर टे सैत्रपता अमसुम MLA युमनाम खेमचान गी युमदा अतमनना लाखिबदुगी मरम यामना चावब लै मखोय अनिगा उनबा मतमदा सब मानबो वफम सिंग समित पात्र न फोंगतोरम खियारि हानगी रूलिंग द लैरिबे MLA सिंग की मनुंग द मेजॉरिटी दी नखोय की ग्रुप हाइबdi स्पीकर सैत्रपता खेमचान लै हाइब खंगी अदुबो हाउजिक BJP की अमदी पार्टी असिद सौगोलिबा पार्टी अतगी MLA खर तावरगा लैरिबा सिसु अमत ओइबिगी वखलोन पुन समिननबा होनबा संगी मांगना ngasi स्टेट असिद लाखलगा MLA सिंग उनरिबा सिगी रिपोर्ट दिल्ली द योबगा होम मिनिस्टर अमित शाह द पिखलगनी मरम अदुना स्टेट असिगी हाउजिक पॉलिटिकल गेब तंगदो लैतादबा म लैरिबा सि लोइसिननबा सलिबा थासिगी थखाइसलकपदा अनब गवर्नमेंट म सेम याबिगी ओइथोकबा लै हाबो वाफमसु समित पात्रन फोंदोरम खेनसु पावगल खुन फोंदोक्ति मरक्सिदा हानगी चीफ मिनिस्टर एन बेरेन नतबा अमना लुसिंगबा अनौब गवर्नमेंट अथुबा मतमन सेमबियु हाइन तक्सिलिबे MLA सिंगी अपुनबा मिफम अमसु ngarang नुमिदांग स्पीकर सैत्रवतागी प्रखपुर बैगपति लेखाय युमदा पांगथोकी हाइरि अमरोमदना डॉक्टर समित पात्र होटल इम्फाल लैरि हयेंग मखा तनमा कांगपोकपि द चलगा डिस्ट्रिक्ट अथुदा लैरिबा कोकी MLA सिंग उनरबा ये हाइरि अमरोमदना नौरिया पाखंग लाखपि AC की इलेक्शन पिटिशन MLA केबी की जजमेंट रिजर्व तौखरे हाइरि तारानिथु सुपर मणिपुर लेजिस्लेटिव असेंबली की मिखल गमरी लेना नौरिया पाखंग लाखपि AC की हानगी MLA सोइबम सुभाष चंद्र ने AC की MLA सगोल सेम केबी की मथक थरकपा इलेक्शन पिटिशन की अरोइबी हियरिंग ngang पांगथोखिबगा लोइना जजमेंट रिजर्व तौखरे हाइरि अतोप पावमना इंदो पाकलान थोकलगदरा हाइबा होम मिनिस्टर ने मे तरेत स्टेट अयामर मॉक ड्रिल पांगथोकनबा खनख्रि ममांग थागी कुनगनिथु की नुंगथिल जम्मू एंड कश्मीर की पहलगाम सिंथक्ता लेबा टूरिस्ट स्पॉट पाकिस्तान बेस तौबा लश्कर ई ताइबना टेररिस्ट कुनगतरुक तोमैना कापतुना खातखिबा थौदोक्तगी युमथंगनरिबा पाकिस्तानगा अमुगहना येंगथीनरकपदिगी लेबानी की मरक्ता लान थोलकलगदरा मिपाइनरकपदिगी होम मिनिस्ट्री ने स्टेट अयामदा थासिगी तरेत मॉक ड्रिल पांगथोकनबा डायरेक्शन पिख्रि मणिपुर ऑप्शनल की मैकैदी की मरुइबी ई पाउसिंग म्यामना थमजरी अहानबदा पनम पाउसीदी मणिपुर वायोलेंस ऑडियो टेप मणिपुर इरांग मरी लेना अरानब तौबा अमत कंखटपगी मथौ तादे सुप्रीम कोर्ट मणिपुर थोकलिबी इरांग सिग मरी लेना अरानब तौबा मियोय अमतबो अखोइना प्रोटेक्ट तौबा दरकार ओइदे हाइना सुप्रीम कोर्ट की चीफ जस्टिस संजीव खन्ना फोंदोक्रि कोकी ऑर्गेनाइजेशन फॉर ह्यूमन राइट ट्रस्ट कोहुरना हानगी चीफ मिनिस्टर एन बिरेन ग मरी लेनबनी हाइबा लीक ओइरबा ऑडियो क्लिप अमगी मतंगदा सुप्रीम कोर्ट थारको पिटिशन अमग मरी लेना ngang sathaki hearing the chief justice na mathaki wafum thangkibani chief justice na lusingbu division bench sathaki hearing atuda central government ki maikeida solicitor general Tushar Mehta na lepki aduga petitioner ki maikeida advocate Prashant Bhushan na lepki लीक ओइबनी हाइरिबा ऑडियो क्लिप अदुदा यावरिबा हानगी चीफ मिनिस्टर एन बिरेन गा खोंजेल नि हाइरिबदु असुमबरा सुमदबरा हाबिगी मतंगदा सेंट्रल फोरेंसिक साइंस लेबोरेटरी दिगी रिपोर्ट सिल तौरगा ngasi कोर्ट गवर्नमेंट की मैकेडिगी लाखि लोइना सोलिसिटर जनरल तुषार मेहता की मैकेडिगी कोहुर बु थाजदब थंबगा लोइना कोहुर असि यामना नवु ऑर्गेनाइजेशन अमनि हाइना कोर्टना थंखि तुषार मेहता की आर्गुमेंट अदुबु कोर्टना यादबगा लोइना अखोइना पिटिशनर बु इग्नोर तौब तौदबा हाइबसिगा मरि लेंदी अखोइगी वफमदी करिगुंबा अरानबा तौबदा सिनबनि हाइब खंगलबदी अखोइना मियुए दुबु प्रोटेक्ट तौरोय हाइना चीफ जस्टिस संजीव खन्ना फोंदोखि
report aduna kari hairiba warol court na phongdokhidi court na report adu kupna yenglaba matung report asigi matangda nahaki officer da khanganaba Tushar Mehta da court na khanki court ki wapum adu solicitor general Tushar Mehta na report aduna kari hairi haiba ayhak khangdi haiba wapum thamki adubu court na yari wapum singa si paraba matung government da khangalo duga anobo report ama pura o haina court na khanki amadi court na mathangi hearing July 13 da pangthoknaba matam lepki adubu hearing asi pangthoktingai manung makata na hanagi minister N Biren gi mathakta thigatpigi thabakti adumak makhasa thanaba su khanki Kohor gi maikeda leplibe advocate Prasan Bhushan na video clip asita yawri wapum singa si yamna serious oiba metani video clip asida N Biren na mitai group ta state ki nungmay amadi nungmay maru sing lut tawbagi ayaba piri haiba wapum court asida mamang na phungdokhiba lekhibani amadi audio clip adu yawri ba khonjel adu minister N Biren gi aseng bara haina private laboratory ama oiriba through lab ta examine tawbara khonjel adu minister N Biren gi haiba sada maudraga humdoi sumi haina confirm tawi haibigi report court asida kohur gi makedigi hana langkhrabani adubu government gi makedigi lanai oiba lab amada sada khibo oibana report adu singningai oi haiba wafam pukhalakpadigi government gi makedigi leak oiraba audio clip adu amuhana test tawnaba khangalakpadigi Central Forensic Science Laboratory da test tawraba matung masigi report adu sil tawraga ngasi court langkhathibani kohorna tharakhiba petition aduda hanagi minister Nongthoma Biren Manipur violence asi hena sakthok khonana bokhona bada sauna Sharuk yai haina maral sirakpagalona mak minister gi phamdagi resign tawgodaban hanisu phongdokhibani atopa pawmana Manipur gi mapham kharada nong suraba yai lakliba numinini asida Manipur gi tuan district kharada nong suraba yai haina Meteorological Center Imphal gi report matung ina hari report asigi matung ina Tamenglong amadi Senapati district gi mapham ama ani da pungda kilometer 30 dagi nipu phab gi sang da situn nongsit ka loinana akhak araw yawbu nongsu gani aduga jiribam amadi None district gi mapham ama ani da akhak araw ga loinana nongsurba yai haina yellow warning tawri Kangpokpi Urkhul Kamjong Jiribam None Sandel Susampur amadi Pherzol district gi mapham ama ani da nongsurba yai hayeng me tarukta Tamenglong amasum Senapati district ki mapham ama ani da nongsurba ye amaromda lamphel path leiba ICAR agromet unit ki phangba report amagi matungina ngasi khwaidigi sabagi sang ase Celsius degree 31.2 oikhi duga khwaidigi ingbagi sang na Celsius degree 19 oikhi ari amaromdana tadubi AC gi final electoral roll phongkhri tadubi assembly constituency gi final electoral roll phongkhri hana leramba voter machine gi yankhai ga manga kakraba matung anobo voter samapan ga marfu ga mathu haptuna voter machine lising ni fu ga ni pan ga satru ka marfu ga ni thui ledi masida nupa voter lising kun ga mari ga samri ga humdra madi nupi voter lising kun ga mari ga sani ga tara ga ni thui ni constituency sigi oina polling station marfu ga mathui leragani hiramasi ga mari lenjana political party ko eba meeting sip electoral officer CEO gi office ta phangkhri electoral registration officer ki makedigi political party singi khutasu ngasi phong riba electoral khusinakri electoral role gi damak thagat khiba miyoi singna pen da palairabati district magistrate natragana district election officer da appeal tawi yagan haina Manipur gi joint chief electoral officer Ramanand Nomai kapam na phongdokri hariba wapamasi ngarang electoral roll phong ga mari lenana lamphel da leiba electoral office ta pangthoki ba permission unaba mara phongdokhi bene mangna makhata na hai electoral oiba thabak thoram sing electoral registration officer gi authority na paidi tadubi assembly constituency gi ka khiba voter sing lepham hongkhiba laikhidaba ma niyam kaina voter salamba singni constituency sigi electoral roll gi thagat khiba miyoi singna electoral registration officer gi thabakta pen da bunungai ta balairabati district magistrate natraga district election officer da wakat laba yabi khudong saba lai haba wapam thamki makhasa tharak poina tentakna panam pauksi gi editorial mem na thamjagi UN Security Council wakalasi warep kya muglaurabasu warep singatu thabak oina pangthokpa madi pangthokna bo hotnabada kari karamba poram yalaga mangda sangsingadagi haibigi makhata ba thorangdi yaw dabigi mawong amada pangthokhibagi mipham oigadori bra haibigi wang amuk lakpagum torakli madaki wapam singasi hawkhiba megi ahum thangja kumja english singani kunga mangara pangthokhiba sahi ani pharaklaba Manipur kuki singna midai singna landaraga makhogi apama demand tongan ba lengak natragana territory ama Manipur gi launabagi
terrorist ki thawang sa tharakhibadagi pen boina India lengak tu Manipur ki yellow furup sing maru boina mitei singi CSO sing sindona pangthokiba miyam gi Mipham laukibu warep sing adu gi matangda khananingai oiba maram kiamuk leibadigi kalam asida nainarpani maramdi lali khanglaba koki narko terrorist singbu yoklaba kankhatlaga sai ani thamlakpadagi pendabagi state asigi lanjadaba asumba sasaba furup singna miyam gi oiba Mipham pangtholaga India lenga ki thawong singda pendabana thamoi kairaba yellow furup singi apunba kholaw sing tarakpadagi khanabi yaba nainabi yaba wafam kyamu tholakpadagi ni aranba madi minamba ngangbagi mathakta India gi mayokta haibadi Indian Constitution singnaraga phongna mokuta khulai pairaga misamya maru oini India gi citizen am oiriba furup amada phong singnaraga sahi ane national highway singda ningkha tamna sapada athingba piriba singbu lakshindana kari karamba aronba agenda laibadagi no haibo wafam sing kayamuk thulaki amabu oiro ngasigi India lengana India gi citizen ama oiriba mitei singda yengliba miyeng asi sada sama sungada ribra natragana langa da ribra haibi wangs amuk hangnarakpa haurakna bigi asoba maram oire haibada hemama thulai khali nakala maromda India gi citizen ama oibigi phangpham thokpa hak singbu India lengana sahi ani pharaklaba phawba phangandana thambiri haiduna UN Security Council da Manipur gi yellow missingna wakatnaba thaurang paikhatnaba hotnaragani haina India lengakta akanbu wapam thambagi matam oidribra natragana Manipur gi mitai sing asi India gi citizen ama oibigi ikai khumnaba thambidabagi dama kari karamba thaudang paikhatlaga mitai sing gi asumbu wakatabigi dagi haiba hiramda lamdam asigi CSO sing nainapan hena asumbu khongthang oigedra khalle haiba panapauksi gi editorial mem na thamjari atopa pawmana LADF ki sana marfurom di kendra miyam senthok lambi lehanna bathabak lokatpa mathau tawri MLA Robindro Local Area Development Fund LADF ki sana humdrari ki marfu fawba constituency ki miyambu senthok lambi lehanna bathabak sing pakhatpa mathau tari haina mayang Imphal kendra ki MLA K Robindro na phongdokhi Imphal West ki usiwa mamangla kaida nauna sabe ibudo pakhangba community hall ng sangabi ki thoram da MLA K Robindro na hai Manipur gi pak sawba lamgi saruk asidigi mitei na khundabi yari mapam asi yam banati lairiba mapam khara asisu tuan ba construction kya leptana torak pasina sinja puthokpa madi setmi londa asawba ohong lakli asiguma phibam kya asigi yenglaga MLA singi local area development fund asina club building amadi community hall sing sabgi muhutta setmi lon leiba yaba thabak thoram sing semgat padoina mai unsin bigi matam yorakli Amaramda mitai furbasi khul laikai de lariba community hall natra laibung sing da thamada amurak punna wata na bi tangai phadaba lairi haina MLA na makhata khi tadana sumna miyam na thamjaram gi do hausuku ni miyam paus mata solution jaragi makhata bana wabde miyam punang aminasi